Hi ma'am, mini vlog amang ngasi puraga lae ichanupi make sembiri mapana yamna nungsiba matang oibagi aina video lahobani ngasi yam kuirabgi matungda mapanda chatoine ichanupi atombi thadoga adusu agi yamna luba thabag amagi video se ngasi kap khairage haina yamna di kapa fatabari na matat adum kapage kyam kuirabagi matungda mapanda thopa oidoine yam excitement oye tapna gari tharaga budi chalini aina leisure khiba sana ama matam pirakpa matam loidringa magi machudo chatkibana han grebako adugi free da amuk handokpagi chatpane dukan changa leibam kangre aina leiba chatpa potudi leidadana atopo oina pame do asika macha oibase asisine bako yenguraga imai cha thukle mapana gari puraga akoi adum direct yumda amuk hallani ate kadai da su chatpa yaro yana akoi mamana pauthangakpadagi akoi kadai da su chattabida adum dukan dagi thoklakpaga gari da kakhale ichanupi gi umbrella ningjange ma tuition chatpa hobagi nong chu piti tabagi karamba leidoino khanaringai da yamna fazaba maning londagi phange duna sise oina leibire maki oina di kuchu se khara fazabanina angobo oina pangchanda chana jabado oya sina pamje aduga ai khudak da ngasidi kauthu urebako ai se thau chaba yate haina pakawra ubada adu chicken oi lerame chani du mopo tin taraga so leraktre aduga adum yumda hale vlog sa saida lore bye